Chahi lishing henbagi puwari lay haina chaothokchariba Eikhoida atoppa mina Phamu Hairaga Phamba Leppu Hairaga leppa asinadi Manipur Mangnabagi Mashak Oigani haina Lok Sabha member Dr. Angomcha Bimol Akoijam na phongdokkhre. Wafam asing New Development Organization singzamaina shilaga political activist Oinam Roman gi yumda pangthokpa interaction program amada mahangna phongdokhibani. Sugnu asigi MLA Keranjan amasung singzamai asigi miyamga loinana pangthokhiba interaction program aduda Dr. Angomcha Bimol Akoijam na hai awonba ama purake hairabadi aikhoigi wakhalondagi oiroi natraga yararoi haibasi lawthokpa mathau tai. Hiram khudingmakta yararoi haina adumak leithoklabadi malemda thokhiba achauba revolution sing amata leiramloi. Asigumba fattaba wakhalon asi lawthoklabadi aikhoina pamliba Manipurgi Mashak adu soidana phangba ngamgani. Amaromda Manipurgi khanba sengba luchingba puthoke hairabadi miyamna oizo oitak thibagi machada sisu thadokpa chungani. Asigumba thawong asina miyamgi khanba luchingba thoraktanabagi machak ama ohelibani. Miyamna double standard ki machada si thadoktriba makhai lamdamasi hena laikha tarakani. Nakalamaromda chahi lishing henbagi puwari leire haina chaothokchariba khunai asigi miyambu atoppa miyoi singna Phamu Hairaga Phamba Leppu Hairaga Leppanadi Manipur kanba ngamloi. Awonba Manipur amagi damag handaki MP election da miyamna utkiba democracy gi asengba sakti adu lakadawriba election singda su mapung phana uthoksi madudata Manipur kanba ngamgani haina mahangna phongdokhi. MP Dr. Angomcha Bimol Akoijam na makatana hai mahaki leiriba MP phandagi Manipur gi lan oyoba yaba karigumba amadi soidana tawgani. MP amana kadai fauba tawba yabagi haibadu utkani masi pumnamak miyamna sinarakpa power aduna pangthokpa ngamgadawribani miyam yawdrabadi mahangna karisu tawba ngamgadaba nate lan khradi lale haiba ngambagi thawna chapchana lei adubu laingak paiba haitraga lale haiba ngamdaba singna makhoigi asuiba pumnamak mamangi laingakta tainabagi thawong asidi luchingba amagi lichat nate haina MP Bimol Akoijam na makatana phongdokhi. Revolution to the British ICT chocolate crabalamni, power pie crabamini, Sigi Mayokta Indiana Kamai independence or do no later face. Total freedom, I say, Akoida Changam Deva, Aduna, Madudi Akoina Purna Swaras, Kaina Kona, Chahi Kuntramuki movement, however, Matunda Tolopo Wakanda. Purna Swaras, I Laura Madagi, the 1940s of the Pasahi Kunmuki Matunda, the Gandhina, do or die and quit India movement and demand to it. Oiroi yaro in later gadi, Pitibin Nasi revolution go, Amata later moiva, a home, Amata later moing a sibos. Aduna, democracy gets at Nabi. Laingak say, Eikhoini, Eikhoini, sounding topan manate, Eikoi say. Haibagi wakalonze, Miyam and a larik later kabosum to later gadi. Kara later ganga meeting Tamangani, Saka, the Kacharam. Mantri the Kachai Loit or Makana, Nativum, the Tero, Naram Nine, Chubushuka, Makan, the Hanjelaga, Bormatamana, Pashakar Com, Chaksan, and Nabakarata, Ulerakanda, Loirakana, Chai, Dukak, Loyedana, Mantri is the Furam, Mangatani, Emilis, Furam, Mangatani, Aduni, Adaning, Bormatamana, Mupasakar Piramo, Adutora Moina. Quite a contradiction, double standard over Brazil, Manipur Patpata.